Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Ramba tengol luching pura Korounganba Khuman gi update gi lokhojarake yam lure ima iben loin thokpiro. Ngasi Churchandpur gi Molwaifai village ta security force CRPF ka nomai kapna bada kuki militant singi Churchandpur gi Renkai town commander Sire. Breaking news, Hwjik Fibam kang chup chingkhong kautrukta kuki terrorist singna attack tawba horakre. I pau Manipur update gi lokhojarake kuki taba mafamda CRPF changba yaroi haina tanba hore. Breaking news, Hwjik Fibam kang chup chingkhong kautrukta kuki terrorist singna attack tawba horakre. Leptri Hwjik gi update gi lokhojarake kuki tara taret halaga thawai thakiba CRPF personnel du Manipur miyamna mana piba yai atai security force singnasu matau tamjanaba. Kuki militant sing Hwjik su jiribam da lot tuna lairi reinforcement lakpa sing du checksina weapon sing adu pura o hairi Central Security Force lairi hai Langjafa Mountain Forest da makhoina Hwjik lo laga lairi ba si Lazangfa Forest manung dani kuki gi reinforcement lak changla kadariba ehen ba khusu khulai puraga kuki tara mathoi jiribam da ngasi shiba sing adu ayamana marmacha ngaktani hairi kuki militant sing gi uniform su security force sing na ubada confused chanana ba CRPF ki uniform ga manaba tu gadawre. Yai Khuman news tagi lokhojarake relief camp ta laibi nupi ama thori anduna siramle Manipur tholi ba kanglu ki irang asina maram oiraga cycle dagi lanjelaktuna sawong bungda hang relief camp ta laibi thiam ongbi amusana humphugani thoi masagi ka manung da laiba selling fail da thori anduna siramle hairi thaudo sigi madang da imung manung miyoi singna pali balenga ki mathakta pen da ba kaya phongdokre Saidon Salan Konjil da kuki militant singna nomai kapsin nuna akan mamong da landarakre Haukiba November 8 ge ayuk pung 12 rom taba matamda Bishnupur district ki Kumbi station na konba Saidon dagi khara jangsilaga laiba wathalambi haina khangna balabu ki sarukta kuki militant singna Leptri Hwjik forest range ki nomai kaptharaktuna landarakpadagi lausoduna laibi mauna ama lekhidraba matungda ngarang ahing nungai matung pung aniga minute 95 rom taba matamda Saidon wathalambi Salan Konjil hariba mafam asida Leptri Hwjik forest tagi kuki militant singna amuk hana nongmai amadi bom kaptharaktuna landa silakpada khulngakpa khunja ama makhongna nongmai na panuna sokle hairi pauche sina khunja singdagi phangba paugi matung innadi nongmai amadi bom kaptharakpa aduda mafam aduda lairiba BSF ki kangbuna handuna kanba mawongda kuki militant singi maikaida nongmai kapki nongmai kapsilakpa aduda khunja sing safagadaba mafam singda lainaki khudakta BSF lairiba mafam aduda police commando ki kangbu thomjilaktuna khunja sing ngak senba amadi kuki militant singi maikaida nongmai kaptuna takthongna bahonaki kuki militant singna nongmai kapsilakli basi nungjang kuki village asiga naknaba mafam asidagini hairiba mafam asida kuki militant singi laifam oiduna leirakpani hairi nongmai kapaki thaudo adung ase ayupung 5 makhai phawba machit kamna khi hairi Amaramda nongmai kamna bagi thaudo sing ase ayupung 3 makhai taba matamda Churchandpur district ki Jingjal kuki village amadi Bishnupur district ki Saidon area da lona ba mafam sing da su kuki militant sing na nongmai kapsin nu landarakhi hairi nongmai kamna bagi thaudo adung ase ayupung 10 makhai phawba chathaki hairi Saidon area da nongmai kamna bagi thaudo ase thokra matung ngasi Tidim road ki paring da thinungai Moirang bazar Bishnupur gi Ningthau khong na chingba lambi ki sarukta maikai adongi masing yamlaba imaibel sing thoraktuna Indian Army ki gari sing Saitol lom da changbe yaroi haibagi khongjang sing su changsin ki hairi Jiribam gi Jakurador bazar da kuki militant sing na nomai kapsin duna landarakpada combined force na handuna kapada kuki tara mari rom sire CRPF ama sire Ngasi numiyung matung pung 12 makhai rom tarakpa matamda afaba makhal ki khulai paiba masing yamlaba kuki militant sing na Jiribam district ki Boro Bekra police station ga iraflamna dana laiba Jakurador lamlong bazar da duty taduna laiba CRPF personnel singda kuki militant singna maikai ahum dagi thomjilaktuna akan mamong da nongmai kapsen duna landa silakre loinana CRPF personnel singdagi nongmai launa ba hotna bada CRPF personnel singna kuki militant sing takthokna ba nongmai kapada kuki militant tara ga mari rom sire khuthongna ba duda CRPF personnel ama sokpada ilaika na bangamdana laikhidre hairi kuki militant singna kapthorakpa nongmai maruna Jiribam police station fawba yoraki landa silakli ba police Station aduda hangliba relief camp da su miyoi kaya changda famlauduna miyoi kaya su lanjena ki hairi nongmai kapsilakpa aduna maram oiraga relief camp aduda changja famlauduna lairiba micham khara lanjena ki badagi Hwjik fawba thiba khangdana leiba su yauri haina unofficial oiba paw sina makha tana hairi nongmai kapna ba aduda mafam aduda lairiba Manipur police amadi Assam Rifles ki kangbu sing su yauki maduda kuki militant sing aduna makha tana combined force ki kangbu ga mayoknaba ngamdabadagi handuna kuki militant sing mafam adudagi handuna chenki Loinana combined force ki yamna chawna mai pakpa ama oiki
ꯈꯨꯠ ꯊꯣꯡꯅꯕ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 13 ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ CRPF ꯖꯋꯥꯟ ꯑꯃ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯀꯨꯔꯥꯗꯣ ꯂꯝꯂꯣꯡ ꯕꯖꯥꯔꯗ ꯂꯥꯟꯗꯥꯔꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯗ ꯗꯨꯀꯥꯟ 10 ꯔꯣꯝ ꯃꯩ ꯆꯥꯛꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯃꯗꯤ ꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯁꯨ ꯂꯥꯇꯤꯡꯈꯥꯜꯗ ꯂꯩꯕ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫